Tokyo Olympics lising ani kunda India ki ahanba medal lorokhibi Mirabai Sanuda additional SP sports ki pampi dagani haina Chief Minister N Birena lauthokre nakal amaromda lamdam asidagi judo masana da Olympic ta saruk yarubi Susila dana sub inspector gi rank ta promotion pi dagani hairi wafam asing asi kyamgai makhale kaida sariba COVID dedicated hospital yengsinba lakiba khongchat amada Birena phongdokhibani mahakna makha taraduna state asidagi Olympic games asida saruk yariba atai sanaroi singsu makhoi gi performance sing yenglaga tungda kari piba yabage haibadu khanaraga pigani hairi Supreme Court nangasi Office of the Prophet ka mari leinana MLA tarani thoi gi matangda aroiba wafam ama lauthokadaba asiga mari leinana kari lakadage haibagi matangda ngai hakki matungda CLP gi mifam ama Congress Bhavan da pangthoklagani TOMTV na fangwa paw amada hairiba mifam asida Supreme Court na kari fireb lorpa yabage haibagi matangda khanaraba yai hairi Kunni thoirok subo ina Kargil Vijay Divas ngasi leibak sinba thungna pangthoknari thoram asida Englishing amaga samapan marifudara mapan da songnakhiba Operation Vijay gi lanfam da leibak asigi damak thawai pontha pikhraba athauba singda ikai khumnaba ulle Ladakh ki Dras da leibak Kargil War Memorial da pangthokpa ningsing thoram aduda India gi President Ramnath Kovind su saruk yaki Union Home Minister Amit Shahana Manipur Lengak pu ban blockade leihandaba ingna tapna panba lengak ama oire haikre Union Minister asina mahak ki Facebook page ta thagalaktuna haukiba sahi makhai asi BJP gi lengak lakpadagi ohongba lakle hairi ngarang Kashmir da Kargil Divas ka mari leinana pangthokpa thoram amada wangang laduna Union Minister asina Manipur asi ban amadi blockade leitaba state ama oire haiki nupi singna gas ki lupa lising ahum tingdre petrol liter da lupa chawnga da leirambadu leitre masigi mamangda numit tarani gi ban mayok nei ningbu ninglabadi thabak khudimak pangthokpa ngami haina mahangna makha taki hojek awang nongpokta santi leire haina su mahangna phongdoki Bisnupur district na ngasi su petrol gi mamal khwaidagi yamdaba district oiri district asida petrol liter amada lupa samaga sumna taruk paisa mapan piri aduga Jiribam district tana liter da lupa samaga nipan paisa tara piduna khwaidagi mamal wangba district oiri Imphal East ki ngasi petrol gi mamal da ahongba leite liter da lupa samaga taruk paisa tara mari piri Imphal West ki oina liter da paisa mari hanthaduna Imphal East ka manana liter da lupa samaga taruk paisa tara mari piri Sursanpur district tana liter da paisa mari fumatoi hengat liter da lupa samaga taret paisa kuntra taruk oire Kaksing district na liter da paisa kunmapan hengatuna liter da lupa samaga taruk paisa humdra humdoi Senapati district na paisa nimfu hanthaduna liter da lupa samaga taruk paisa humpu piri atai district singdi mamal hongde hauzik leiriba mamal kangpokpi da lupa samaga taruk paisa nimfu manga None da liter da lupa samaga taruk paisa yangkhai nithoi Ferjol da lupa samaga taret paisa marifu dara manga Tamenglong da lupa samaga taret paisa yangkhai nithoi Teknopal da samaga taret paisa mari Thoubal da lupa samaga taruk paisa kuntra nithoi aduga UKHRUL dana liter da lupa samaga taruk paisa marifu taret piri Diesel gi mamal Imphal da paisa ahum hengatuna liter da lupa marifu dara humdoi paisa marifu nithoi piri Ngasi ayuk pung 10 kuntra humdoi chatpa matamda mayai oirap kana Richter scale da magnitude 4.8 kana yuha hakre National Center for Seismology gi matung ina Imphal dagi khanongpokta kilometer nimpu mangarom lapna leiba UKHRUL ga naknana mafam amada epicenter oiki epicenter adu leinung da kilometer yangkhai luna leike yuha haba aduna Imphal yauna Manipur gi ayamba mafam sing nikki adubu thoidokpa akai atoi asok apan gi paudi leikide yuha haba asiga mari leinana India gi National Center for Seismology na thagalakpa report ta Imphal asi Myanmar haina irakhi nakal amaromda USGS ki report na India gi Wangjing dagi kilometer 38 lapna leiba mafam amada leibak manungda kilometer 36.9 luna masigi epicenter oi hairi Haukiba pung kun mari gi manungda haibadi ngasi ayuk pung 9 faubada India gi oina nauna COVID-19 positive oiba mioi lising kuntra mapan ga sahunga humfuma thoi thengnaki masi haukiba numitagi khara makhai di hanthawa thengnari pungpham asimakta da mioi samri ga tara taruk leina asina maram oiraga laikhidre haukiba numitta leina asina maram oiraga mioi saunga ga kuntra manga laikhidabagi report laikhrabani leina asigi positivity rate hauzik ki oina sada ahum dasmik mari ama oiri positivity rate asi sada ahum gi mathakta oibasi numit kuntra mari gi manungda ahan bani hairi leibak asigi oina Kerala na case masing lising tara taret ka samri humfutaruk leiduna nongmagi manungda khwaidagi wangna positive oiba state oiri
Bright Films Manipur ki director, producer, writer, actor oina tongan ba thogai kya puramba Manipur filmmaker San Haisna masagi anaba amana marum oiraga ngasi laikidre. Filmmaker asina laikidabada maikai kayadagi lepa laitana awaba phongdoknaragli. San Haisnamna hinglingaida film gi malemda singthaningai oiba thabak kaya taurambada natana tongan ba award kaya su fangki. Filmmaker asina laikidabada Manipur film gi taibangda mentionba ngamnaroidaba ahangba ama oiduna lehauragani. Ngasi Tokyo Olympics ki marini sanba numitasu medal telida Sainana adumak makok thongduna sali. United States na ani suba aduga Japan na ahum subada lairi. Sainana gold taruk, silver ani bronze manga punna medal tara humdoi. United States na gold manga silver ahum bronze mari punna medal tara nithoi. Japan na gold manga silver ama punna taruk phangba ngamkre. Mari suba mafam da lairiba Australia na gold ani silver ama bronze ahum punna medal taruk phangki. India ki Mirabai Sanu ki matungda kanagumba amatana medal lawba ngamdabada kun mga suba mafamda hanthakre. Tokyo Olympics ki ngarang humni sanba numita India gi oina fajaba performance ningthina piba ngamdana loisinki. Ngasi ahoba numita fencing da CA Bhavani Devi na individual bauta Tunisia gi Nadia Azizi bu tara manga ahum da maithiba piduna round of 32 da sangki. India gi oina fencing da hojik fawba ahanba round lanthokpa ngamdana lakhibadu CA Bhavani na ihan hanba oina ahanba round lanthokpa ngomki. Adubu France ki Manon Brunet ki makhuta maithiduna lehore. KG humfu humdoi gi kangluk ki boxing da India gi Manish Kosik maithi hore. Mahakpu Great Britain gi Luke McCormack na ahanba round da maithi bapiki. Archery gi mixed team event da India gi Deepika Kumari amasung Pravin Jadhav quarter final sangkre. Archery team event da Atanu Das, Pravin Jadhav amasung Tarun Dev Rai quarter final sangkre. Badminton da Sutirtha Mukherjee maithi hore.